ꯑꯩꯈꯣꯏꯒꯤ ꯇꯣꯔꯣꯡ ꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯤꯆꯝ ꯑꯅꯤ ꯑꯃꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯊꯣꯛꯅꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒ ꯂꯩꯕ ꯋꯥꯔꯣꯏꯁꯤꯃ ꯄꯨꯔꯛꯑꯗ꯭ꯔꯥꯅ ꯑꯩꯈꯣꯏꯗꯤ ꯍꯟꯗꯛ ꯑꯅꯧꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯁꯦꯝ ꯑꯃ ꯐꯠꯇ꯭ꯔꯦꯅ ꯑꯅꯧꯕ ꯁꯦꯝ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯅꯅꯕ ꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯂꯣꯕꯤ ꯑꯃ ꯆꯠꯊꯔꯛꯄꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯁꯤ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯡꯂꯩ ꯂꯩꯍꯟꯕꯤꯔꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕꯁꯨ ꯃꯅꯤꯄꯨꯔꯅ ꯉꯥꯛꯆꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯁꯦ ꯉꯁꯤꯗꯤ ꯃꯆꯥ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯠꯇꯒꯤ ꯄꯤ ꯀꯪꯗꯅ ꯂꯩꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯗꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯒꯤ ꯑꯣꯏꯔꯛꯄ ꯄꯨꯟꯁꯤꯗꯁꯨ ꯌꯥꯝꯅ ꯑꯍꯣꯡꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯁꯤꯕꯨ ꯆꯠꯄ ꯌꯥꯎꯕ ꯂꯥꯛꯆꯔꯤꯕꯅꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯃꯍꯨꯠꯁꯤꯡꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯉꯔꯥꯡ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯃꯤꯆꯝ ꯍꯥꯠꯄꯁꯤ ꯌꯥꯅꯤꯡꯗꯦ ꯏꯆꯝ ꯆꯝꯕ ꯃꯈꯣꯏꯕꯨ ꯍꯥꯠꯄꯤꯕꯁꯤ ꯁꯥꯇ꯭ꯔ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯑꯆꯝꯕ ꯑꯉꯥꯡ ꯀꯩꯁꯨ ꯈꯪꯖꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯃꯣꯏꯅ ꯍꯥꯠꯄꯤꯕꯗꯨ ꯌꯥꯝ ꯄꯦꯟꯗꯦ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯔꯦꯂꯤ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯆꯝ ꯀꯌꯥꯕꯨ ꯈꯟꯗꯨꯅ ꯍꯥꯠꯄꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯤꯆꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯠꯂꯛꯑꯕꯗꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯄꯦꯟꯗꯕ ꯀꯌꯥ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯔꯦꯂꯤ ꯑꯁꯤ ꯆꯍꯤ 3 ꯍꯦꯟꯅ ꯆꯠꯊꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯟ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯥꯛꯂꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯟꯗꯛꯇꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯖꯔꯤꯕ ꯃꯃꯥ ꯃꯆꯥꯕꯨ ꯕꯣꯝꯅ ꯀꯥꯞꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯕ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯒꯣꯔꯃꯦꯟꯅ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯃꯣꯏꯅ ꯆꯠꯊꯔꯤꯕ ꯃꯣꯏꯒꯤ ꯊꯧꯑꯣꯡꯁꯤꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯥꯇ꯭ꯔꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯌꯨꯠꯁꯤꯡ ꯊꯣꯛꯑꯒ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨ ꯂꯥꯎꯖꯕꯅꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯅꯕꯒꯤ ꯈꯜꯂꯦꯕ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯔ ꯐꯣꯡꯗꯣꯛꯈꯤꯕꯀꯣ ꯃꯌꯥꯝ ꯍꯟꯗꯛ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗꯦ ꯌꯥꯎꯏꯀꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯈꯣꯏ ꯄꯤꯁ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯗꯃꯛꯇ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯅ ꯑꯗꯨꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯇꯧꯔꯒ ꯈꯔ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯈꯤꯕ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯋꯥꯅ ꯂꯩꯔꯛꯄꯗꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯔ ꯅꯨꯡꯉꯥꯏꯕ ꯈꯔ ꯈꯤꯇꯪ ꯃꯅꯤꯄꯨꯔꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁ꯭ꯇꯦꯕꯜꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯔꯥꯎꯕ ꯐꯥꯎꯋꯦꯕ ꯉꯔꯥꯡ ꯀꯩꯅꯣ ꯑꯌꯨꯛꯀꯤ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯇꯁꯦꯡꯅ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯕ ꯌꯨꯝꯗ ꯃꯣꯕꯥꯏꯜ ꯌꯦꯡꯉꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏꯕ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯒꯅꯤ ꯉꯁꯤ तसेंना कदे कोई मसी की खोलाउसिंग ngarang lau yai to to ngarang se ko kitang khoyong na ba ko ki mara ta so kitang chanai na ba khara lai bai tare kamai lai ha ma tam da khu da to ko ni lo koi तसेंना tin jil la ke go lambi tin jil la ke go abai yi min abai ye sa ji ji ki member sing jo infa ja ko da ma do oi na ma pal la ga le ga ngan yo ga na thu bai ko ko ma am jo ba ki ko ngarang ki ko da तसेंना ma mo da ne ba तसेंना कदे अदोसी असो को ना लेडी से नोमता साइना कोई थोगा साइना कोई की मणिपुर मंगई काई जाति को हाय को से लाबु के लेने की तो को मन अंदो अकोई मणिपुर मन जा हाय दारी को और अंदो से कितना ना तो की मतलब अंदो से कितना उबिदा बकी जाते तो है कई नु का अंदो से ngasi बहुदा इरान थोई बसी को थोक की जाते को जे करी इन टेंशन ले चली जाते कहीं को थोक की जाते तो में मिल नहीं कई नु को होय कई नु अंदो से ना कर साइड ले अकोई एसी हो लगी रहा से कई नरम की नु से क्वेश्चन मांग की को कई मरम के अकोई मैते न तब मैते न तो तसी अकोई अनासिंग हाथ को मतलब अकोई थमो जे फाउल से मैते हो नहीं बा अदुबो तसिंग नरकना
ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏ ꯂꯩꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤꯗ ꯐꯣꯡꯗꯣꯛꯏ ꯑꯃ ꯇꯧꯔꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯗ ꯇꯥꯏꯅꯅꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯇ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯇ ꯇꯥꯏꯅꯅꯤꯕ ꯃꯈꯣꯏꯅ ꯐꯟ ꯈꯔ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯨꯝ ꯑꯃꯒ ꯌꯦꯡꯁꯤꯟꯅꯔꯒ ꯍꯨꯟꯖꯤꯟꯅꯔꯒ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯝꯃꯤꯀꯣ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒ ꯂꯣꯕꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯂꯣꯕꯤ ꯑꯃ ꯇꯧꯔꯒ ꯁꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯕ ꯁꯤꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯐꯨꯠꯕꯣꯜꯒꯤꯗ ꯇꯧꯗ꯭ꯔꯅꯦ ꯑꯃ ꯉꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯊꯦꯡꯊꯕꯤꯅꯤ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯅ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯀꯅꯤ ꯁꯤꯕꯨ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡ ꯂꯩꯈꯤꯁꯦ ꯍꯥꯏꯕꯗꯨꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯉꯁꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒ ꯈꯣꯜꯂꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯇ ꯆꯠꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯗꯦꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯁꯦ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯉꯁꯤꯒꯤ ꯁ꯭ꯂꯣꯒꯟꯗꯣ ꯑꯝꯇꯪ ꯄꯨꯟꯅ ꯑꯝꯇꯪ ꯀꯟꯅ ꯂꯥꯎꯃꯤꯟꯅꯔꯒ ꯑꯝꯇꯪ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯥꯏꯅꯃꯤꯟꯅꯁꯤꯀꯣ Long live Manipur! Long live Manipur! Narco-terrorist na misam hapa! Yaninde! Kuki-huy na nilay misam na hapa! Yaninde! Bigyan mo ito! Yaninde! Sabekos! 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 Manipur! Manipur! Manipur!